ngasi Manipur hairiba state asida president run impose tawkraba matungda union home minister Amit Shah gi akanba order gi matung in national highway asi open tawba hore haibagi timing asida kaisapal laimazam laikai dagi Mukesh hairiba miu asi mangkhibagi oiba case asida Anouba report kaya ama thorakli maikai kaya amada hairiba miu asi karamba makalgi mino kanano mahak asi kanagi machano karamba jatino haibagi oiba discussion su lepanaide masigumlaba matam asida Mukesh mangkhibagi oiba thawdo asida security force ngi maikei degi achuba matamda action lawkhalu mahako rescue taw haiba wafam kaya ama phongdoktuna wakat mifam amasung darna sing tawba hokre रात को दिया था उसी टाइम में बोला था 24 आवर के अंदर बंदा को ढूंढ कर निकाल कर दे दीजिए क्योंकि वो गुम हो गया था 6 दिन तो उसके बाद ये उसका माँ है वो लोग जा करके FIR भी कर चुका है तो फिर भी अभी तक नहीं दे रहा है तो अभी पूरा ये सेंटर का रिस्पॉन्सिबिलिटी है गवर्नर का रिस्पॉन्स वो सेटल नहीं कर पा रहा है हमारा प्रजा का रक्षा नहीं करेगा तो गवर्नर बैठ कर क्या करना है अभी के टाइम में वो वहाँ रहना जरूरी है क्या वो पता तो चल हुआ होगा कल रात वो मेमोरेंडम देने से पता तो लगा होगा कम से कम आना चाहिए था ना सुरक्षा वो करने वाला है वो उधर क्यों बैठा है चलो वो बैठ गया अच्छी बात है फिर भी इधर का फोर्स लोग को इतना सेंट्रल फोर्स है ऐसा नहीं है कुछ भी नहीं है स्टेट फोर्स का तो छोड़ दो सेंट्रल फोर्स इतना होने के बाद एक बच्चा 20 इयर्स का एक बच्चा गुम होने से अभी तक ढूंढ करके दे नहीं पा रहा है इसका मतलब क्या है हम लोग को क्या समझ कर रखा है वो लोग हम प्रजा लोग को क्या समझ कर रखा है ऐसा हमने कभी भी वो लोग का जो भी आता है कभी भी इस तरह का गुम होने दिया नहीं 23 मंथ्स हो गया एक बार भी एक इंसान गुम होकर वो लोग को नहीं दिया है ऐसा कुछ भी नहीं है जैसा आपने कहा कि ऐसा पहले भी हो चुका है और बार बार हो भी सकता है क्योंकि मतलब वहाँ तक कोई भी जा सकता है तो इसके लिए कोई परमानेंट सोल्यूशन लाने के लिए क्या करने चाहिए वो बताइए परमानेंट सोल्यूशन लाने के लिए जो गलत कर रहा है वो लोग को पनिशमेंट देना चाहिए अभी तो प्रेसिडेंट रूल लगा दिया इक्विवेलेंट काम करना जरूरी है ना ऐसा नहीं है जो विलेज को ही टॉर्चर करते रहेगा विलेज को ही बोलते रहेगा आप सरेंडर करो सब भी किया है आप लोग मीडिया ने भी देखा होगा हमारा विलेज सब ने भी सरेंडर कर चुका है पर वो लोग तो अभी तक ऐसा करते रहे इसका मतलब है वो लोग सेंटर और जो भी हम लोग से टॉर्चर कर रहा है उस साथ दे रहा है क्या क्योंकि हमसे कर सकता है तो उसी लोग से क्यों नहीं कर सकता है वहां जाकर ढूंढ क्यों नहीं वो लोग नहीं कर सकता है बता दीजिए आप लोग भी इसलिए ये नहीं चलेगा करना है तो इक्विवेलेंट काम करना होगा नहीं विलेज को ही टॉर्चर करेगा मैते को ही टॉर्चर कर ये तो बिल्कुल नहीं चलेगा बंदा भी सही तरामत से वो ढूंढकर आज देना पड़ेगा मैं वही मांग करूंगे हम लोग नहीं देगा तो ये गवर्नर ये प्रेसिडेंट कोई भी हमारा से मतलब नहीं है क्या जरूरत है प्रेसिडेंट रखने की क्या जरूरत है ये यही बोलना पड़ेगा हम लोग masih pibiwan. Ini minta, itu saya minta sebelah. Omi luang sih. Omi luang sih. Agang sih, kamai mang gitu, kayak tunggu itu mang gitu. Tapi itu wali masa. Tang tera turuki, ruji kipungani gitu dari itu masih mama saya butuh kurge biasanya pesawat kita piu bahai. Ada mal pesawat lupa sani kapi gini nih penjang nih, kisah susah gitu penjang nih. Sang lagi sagi mama. Jangan lagi itu cagi benih. Kemana yuk kalau kemana yuk? Alang sih, gari-gari dulu sakit belum gari PCS sakit. Kamai tu belum sakit asal orang lawan tu sedar je. Nah, kalau cagi, kumah tu itu sudah tu. Kau mah tu itu di saat segai benih mana liki tu. Apa bagai liki benih, sendan tu liki benih ba. Kau semua ba, saat semua benih ba. Aduh lila kecaki benih ba. Caki benih lagi. Alang sih cakap macam tu pun wali sabi berapa kamai tu. Oh, dah ina pun, awak makai atau dah ina pun tahu iba busy lagi. Aduh ina magi busy lagi je kaya gini. Ni harga ini sahur thabang boleh shalat lagi ba. Aduh ka tahu makai tadi kisah lagi ni sujud thong beri ba. Sujud thong itu tu ayat kesukaan ni lakan ni lama migi tu sudah kita bani na. Migi tu semua lagi ganda bani na. Lakan ni kaya cengai ba. Ada ini pun tera mathoi ba tasar pun tu dia itu paya tu suruh tu thoma pada mulai tahu dia. Ngale tu satu lag terima ko. Masih
ꯁꯤꯗ ꯃꯥꯁꯤ ꯀꯗꯥꯏꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯌꯥꯎꯁꯪꯒꯤ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯅꯠꯇꯦ ꯍꯤꯟꯖꯥꯡ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤꯗ ꯍꯤꯟꯖꯥꯡ ꯌꯣꯟꯐꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯂꯩꯔꯒ ꯔꯥꯎꯟ ꯇꯧꯔꯒ ꯂꯥꯛꯀꯦ ꯃꯃꯥ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗ ꯃꯃꯥ ꯑꯩ ꯊꯦꯡꯅꯁꯨ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯉꯥꯜꯂꯤꯉꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯀꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕꯅꯦꯕ ꯑꯩꯅꯁꯨ ꯃꯥꯁꯦ ꯊꯣꯛꯈꯤꯕꯒ ꯑꯗꯨꯝ ꯐꯣꯟꯁꯦ ꯇꯧꯕꯅꯦꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯃꯔꯨꯞ ꯑꯃ ꯂꯩꯕꯅꯤ나 ꯐꯣꯟꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯧꯍꯧꯗ꯭ꯔꯦꯕ ꯃꯩꯔꯥꯒꯤ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯄꯨꯡ 3:30 ꯇꯥꯕꯒꯤ ꯑꯗꯨꯗꯅꯦꯕ ꯕꯤꯖꯤ ꯍꯥꯏꯅ ꯂꯩꯔꯛꯏꯁꯦ ꯑꯗꯨꯒ ꯄꯨꯡ 8 ꯇꯥꯕꯒꯤ ꯁꯤꯗꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨ ꯈꯛꯇꯗꯤ ꯀꯟꯕꯤꯌꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇꯗꯤ ꯊꯥꯗꯣꯛꯄꯤꯌꯣ ꯃꯌꯥꯝ ꯆꯪꯉꯒ ꯑꯃꯨꯛꯇꯗꯤ ꯎꯅꯕꯤꯔꯒ ꯏꯃꯥ ꯏꯆꯥ ꯈꯛꯇꯪ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯆꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯍꯤꯡꯉꯤꯁꯤꯁꯨ इमा इचादा ले जबने ऐ कराजू लेती है इमा इचादा ना ऐ ने तो कनात लेती है माई ने है बता जो कनात दे ममा आई न तना इमा इचा कता हिंग जबने इमा इचा तरे ऐ इचा तो अंगांग ने पंग बजु या पंग बने बदु अंगांग तो इचा को मुक्तदी मया संगा का था दो पियो ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯐꯣꯟꯒꯤ ꯑꯣꯏꯕ ꯂꯥꯁ ꯇ꯭ꯔꯦꯁ ꯂꯣꯀꯦꯁꯟ ꯑꯁꯤ ꯖꯧꯖꯥꯡꯇꯦꯛ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖ ꯑꯁꯤꯗ ꯊꯣꯛꯏ ꯍꯥꯏꯗꯨꯅ RPIꯒꯤ ꯃꯔꯨꯑꯣꯏꯕ ꯐꯝ ꯑꯃꯁꯨ ꯄꯥꯏꯔꯤꯕ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯟ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯇꯛꯁꯤꯟꯕ ꯑꯃꯁꯨꯡ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯐꯣꯡꯗꯣꯛꯄ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯖꯧꯖꯥꯡꯇꯦꯛ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖ ꯑꯁꯤꯒꯤ ꯆꯤꯞ ꯅꯠꯇ꯭ꯔꯒꯅ ꯆꯤꯌꯔꯃꯦꯟꯅꯤ ꯍꯥꯏꯕ ꯍꯦꯟꯀꯣꯐꯥꯎ ꯍꯥꯎꯀꯤꯞ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯤꯡꯗ ꯂꯦꯇꯔ ꯍꯦꯗ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯁꯤꯗ ꯖꯧꯖꯥꯡꯇꯦꯛ ꯃꯔꯤ ꯂꯩꯅꯍꯜꯂꯤꯕ ꯑꯁꯤ ꯂꯩꯅꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ RPI ꯑꯊꯋꯥꯂꯦꯒꯤ ꯌꯨꯠ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯔꯩꯕ ꯔꯤꯁꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯃꯤꯠ ꯁꯥꯍꯗ ꯆꯦ ꯄꯤꯁꯤꯟꯕꯒꯤ ꯑꯣꯏꯕ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯃꯥꯡꯗꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯊꯋꯥꯂꯦ ꯗꯦꯜꯂꯤ ꯌꯨꯠ ꯋꯤꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏ ꯊꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯈꯛ ꯄꯤꯁꯤꯟꯖꯔꯝꯂꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯇꯥꯡ 13ꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯨꯀꯦꯁ ꯃꯍꯥꯛꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯐꯥꯕꯗ ꯆꯦꯟꯅꯔꯤꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯃꯈꯣꯏꯕꯨ ꯃꯔꯥꯡꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯅ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯊꯥꯖꯕ ꯊꯝꯂꯝꯕ ꯑꯗꯨ ꯃꯥꯡꯂꯛꯀꯅꯤ ꯑꯃꯁꯨꯡ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇꯒꯤ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯔꯣꯜ ꯇꯥꯡ 9ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯠꯅ ꯊꯣꯡꯅꯗꯅ ꯂꯩꯍꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡ ꯕꯣꯠ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯐ꯭री ꯃꯨꯚꯃꯦꯟꯠ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯥꯛꯂꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯂꯤ ꯀꯣꯂꯥꯞꯁ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ RPI ꯑꯊꯋꯥꯂꯦ ꯗꯦꯜꯂꯤ ꯌꯨꯠ ꯋꯤꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯍꯦꯗ ꯑꯣꯏꯕꯤꯔꯤꯕ ꯒꯚꯔꯅꯔ AK ꯕꯂꯥꯗ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯗꯤ ꯑꯦꯚꯥꯏꯂꯦꯕꯜ ꯔꯤꯁꯣꯔꯁ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯕꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯄꯨ ꯐꯥꯕꯗ ꯆꯦꯟꯅꯔꯤꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯑꯗꯨ ꯐꯪꯍꯟꯕꯤꯒꯗꯕꯅꯤ